ꯊꯝꯖꯔꯤ ISTV की मणिपुरी पाउमियंग ताबिरिबा पुनमकु ताराम नोक्सरी हौजिक अहानबदा मरुइबा पाउसिंग मणिपुर सेक्रेटरिएट सर्विसेस एसोसिएशन ना तरेत सुबा पे पीननबा तक्सिलदुना थबक लेपगे खोंजंग जंगनबा हौख्रे पुलिस ना अकनबा ससल थौरांग लौखटपदगी इलीगल माइग्रेंट सिंह मणिपुरदा चंगलकपगी चांग नेमथरकले डायरिया लाइना कंट्रोल तौनबगी थखाई अमचुपना चथगदबा थौराम ngasi जेनिम्स के कॉन्फ्रेंस हॉल दा हेल्थ मिनिस्टर एल जयंत कुमार हौदोखरे अमदी कुनसुबा मैरा पाबी निमित थौराम पांगथोखरे लुप कया पुनसिलबा मतमदा मणिपुर कनबा ngamgani हाइबा वाफम फोंदोकनखरे हौजिक मपुंगैबा पाउ पिजरे मणिपुर सेक्रेटरिएट सर्विस एसोसिएशन ना तरेत सुबा पे चना हलो हाइदुना ngasiदगी मणिपुर सेक्रेटरिएट सर्विस एसोसिएशन ना मतम कक्तना थबक लेपगी खोंजंग जंगसिनबा हौख्रे ngasi all secretariat amadi new secretariat ta employees singna thabak suba lepata natana secretariat ta employees na taba myoi amata sanghan khidre masina maram oiduna secretariat ki thabak thoram sing punglep lepkhre मियामदा चाउना खुदोंग जादबा कया सुथोकहनख्रे खोंजंग असिगी मतंगदा एसोसिएशन असिगी वाइस प्रेसिडेंट एस ससिकांतना मणिपुरदा तरेत सुबा पे चना हलो हाइदुना मणिपुर सेक्रेटरिएट सर्विस एसोसिएशन ना था सिगी तांग कुलहुमदोइदगी तांग कुंतरुक फावबा पुंग तरादगी नुंगथिल पुंग अमा फावबा थबक सुरगा पुंग अमादगी थबक सुबा लेपगे खोंजंग जंगसिलंबा अदु ngasidebi थबक सुबा पुंगलेप लेपगे खोंजंग जंगसिनबा हौबनी भारत की तोंगान तोंगान बस स्टेट सिंह अमदी मणिपुर का युमलो नरी बस स्टेट सिंह दा तरेत सुबा पे चनख्रबनी मरमदुना लेंगाक असिना एम्प्लॉई सिंह ना तालिबा डिमांड सिंह अथुबा मतमदा थबक तो ऑनथोकपियु लेंगाक असिना थबकता अथुबा मतमदा ऑनथोरक्त्रबदी मसिदगी हेनबा अकनबा खोंजंग कया चंगसिलगनी हाइखी अखोगी स्टेट सिदा हौजि फाव चनदबसे बसे तोबिरनु अखोई स्ट्राइक पामजबा नते अखोई थबक फजना सुजेनिंगी तोबु स्टेट नाइबरिंग सिंह दा फंगिबा खुदोंग चाबा 7 पे अकोई दु सुचना बिरो इंप्लीमेंट तो बिरो बा फम से हाइजेबगी अकोई स्टाइल से चंगसन जरीबन M2 amadi M0 na 7 पे कमीशन चना हलो हाइबा यावना तोंगान तोंगान बा चार्टर ऑफ डिमांड सिंह थबक तो अंथोक पिनबा चंगसिलकपा खोंजंग असिगा थाना निमित उमफुनिपान ने सुख्रे खोंजंग असिगी सरुगमा ओइना ngasi सु लमफेलदा लाइबा ब्लॉक डेवलपमेंट ऑफिस ता इम्फाल वेस्ट 1 CD ब्लॉक लमसांग अमदी पासोय डायरेक्टोरेट ऑफ क्राफ्ट्समैन ट्रेनिंग एंड लेबर डिपार्टमेंट के स्टाफ सिंगना वकत मिफम फमख्रे लेंगाक असिना अथुबा मतमदा तरेत सुबा पे चना हलो जे एसिना चंगसिलकपा खोंजंग सिंगदा सरुक यागनी हाइरे अमसुंग MGO की अपुनबा जे सिना संजनजरीब खोंजंग असि ngasiga thana numit humpu nipani sugre asida akoina agitation ka amamuk chathajagre adubu ngasi paliba mapi mapa oiba saka asina ngasi bukta tabide masi akoi laibak thibani मणिपुरदा आइन युवांग मदा मरी लेना बाचे चांगसिंग यावतना चंगलक पतारबदी चंगलक लिबा अदुगी लंबी परिंगदा लैरिबा पुलिस ऑफिसर की मथकता एक्शन लौगने हाइना चीफ मिनिस्टर एन बिरेनना लाउथोखिबदगी हौजिक तोंगान तोंगान बा नेशनल हाईवे यावना लंबी के मफम कयादा पुलिसना अकनबा सक्सल थौरांग लौखटखिबदगी आइन युवांग मदा मरी लेना बाचे चांगसिंग यावदना मणिपुरदा चंगलकपा मिगी मसिंग हंथरकले माउ मोरे जिरीबाम अमदी वेहांगी मफम सिंगदा हौजिक बॉर्डर लांसिंदुना अमदी अतोप स्टेट तगे चे चांग यावदना आइन युवांग मदा मियोय सिंग चंगलक पथिंगनबा पुलिसना अकन मचक्सिल थौरांग लखटपदी लेप्ट्रे मखाता न थबक असी अदुमक चथखिगनी हाइरे इम्फाल सिटी मनुंगदसु पुलिसना ड्राइव चथदुना आइन युवांग मदा मितोप चंगलक पथिंगनबा थबक पाइखटप लेप्ट्रे सिटी पुलिसना ngasi थंगाल कैथेलगी ngariyon फम लंबी अमदी पाउना कैथेलगी नुपा कैथेल संगफमगी लंबीदा मियोय चनिरोम अमममता ओइना वेरिफिकेशन चथख्रे मिफामी पुंदी यावखिदे अमरोम दांगासी अयुपुंग 13 मिनिट 15 ताबा मतमदा था निपाल खक्ता ngairiba angang amaga loinana रोहिंग्या अनि मणिपुर द चंगना बहनरमदगी माउ पुलिसना माउ गेटगी फारे मकोय सिंग अदुदी मोहम्मद अब्दुल्ला चाही कुनमरी अपोकपा अब्दुल वासर अतोपा अमना बीबी आयसा चाही कुलहुमदोय अमदी थानिपान खक्ता ngairiba angang MD अब्दुल अहदनी मकोय अहुम म्यांमार गी राय खान अमदी मुआवांगदगिनी मकोय अहुमक बांग्लादेश दगी कोलकाता फावरगा मणिपुर द चंगना बा लाखिबनी हाइरी
Diarrhea laina control taunabagi thakai ama chupna chathagadaba thoram ngasi Janims ki conference hall da Health Minister L Jayantakumar na hodokre ngasi ki thoram adu da Health Services ki Director Dr. K Rajo, Janims ki Director Professor T S Bimo, State Mission Director Nongaithem Bandana na singba miyoi kaya saruk yaki, State Health Society amadi National Health Mission Manipur na punna sinduna pangthokiba thoram adu da Health Minister L Jayantakumar na India da chahi manga gi makhada laiba angang sibagi maramasi Diarrhea na ani suba maram ama oiri. Diarrhea na nabagi changa si Manipur na khwaidagi wangna leiri. Ing ani tara marida na khibagi changa yengnarubada onatainaba mawongda ORS amadi jing sijinnabagi changdi state asina khwaidagi nemlam khi masi laibak thibani. Diarrhea na angang amata sihandaba haibasi sarkar gi leiriba stakeholders sing punna chatminanaba tangai fadaba changi haiki. Diarrhea na ribalang sinam samara tudna medical attention what would be nang lagi tu betul betul lagi ni macam punya lagi tu mungkin foto bukan sih adanya government ni maju prime target kari tu angang kan mah dia angang sih betul certain we can have a very bright future adanya in the future adanya beri tu orang mana baik suruh beri lebih number one angang fokus people kita gali Ngasigi thoram aduga mari lenana hospital da Diarrhea na naduna leiriba angang singda minister na ORS pithakki Janims ki mahirui singnasu matau karam na khutsa hamgani amadi ORS karam na semgani haiba demonstrate tawki. Kunsuba Maira Paibi Numit Thoram Pangthokre Lup Kaya Punsilaba Matamda Manipur Kanbang Amgani Haiba Wafam Pongdok Nakre Maira Paibi Observation Committee na Sindunangasi Korai Salantong Tharo Devi Lampakta Pangthok Thoram Maduda Poirei Laimarol Maira Paibi Apunba Manipur ki President Longzam Memchaubi Professor K H Bimola Maira Paibi Welfare Association Kanglaipa ki Vice President K Rensonga Koireng Amadi Maira Paibi Ima Ibel Kaya na saruk yaki Maira Paibi ki ihauda saruk yarambi laikhidrabi Ima Singi Mafamda Haikat Laikat Tamki Poirei Laimarol Maira Paibi ki President Longzam Memchaubina Manipur da Maira Paibi ki ihau lakibagi wari miyamda ningsingki Aikoi masel gi marakta thokhaningdaba thokdok kaya thorak liba asi Manipur da leiriba civil society organization amadi tongan balup kaya punsilaba matamda ko hanbaga loinana Manipur ngak senba amadi Manipur kanmangamgani maitai nupi khara rajniti yausinduna nupi gi magun manghanaba honariba si tawdaba fai haiki si lekai da koi vote ki na ba da dupi Maira Paibi singje moi them taw wa hoba bole ka da ba candidate sina Maira Paibi singje da paisa pithoga pot lan bagi imai ben kaya amadi makokta kompa pudada kobi pudada alu pudada nanga pai gai tawraga pot lan ba chale ba to kari dagi paisa pi ba aduna koi Maira Paibi na jikin bati kathok pa ga loina puchen chen ba ma changi MKL na Sinduna People's Movement Against Armed Forces Special Powers ek haiba hiram da kana nainaba thawrama mangasi Manipur Press Club da pangthokre Thawramadu da LMS Law College ki Professor M Pramod All Manipur Social Reformation and Development Samaj ki Thoksom Ramani MKL ki President PS Sakhiyaw na tongan ba lup kaya gi lusingbi singsaru yake MKL ki President Panjobam Sakhina Armed Forces Special Powers Act Manipur da thamkiba numit adudagi miyam da act asina chaithing piduna lakle athuba matam da act asi Manipur dagi lokthokpa pame Tripura gi Chief Minister na act asi Tripura dagi lokthokpa ngamlaga Manipur gi Chief Minister na karigi ngamloi dawri bano haiki si karigi da makta khoi gi sidai da Manipur dai lokthokpa yadri bano aduga Tripura gi Chief Minister na aspa lokthokpa ngammeba aduga ai khoi gi Chief Minister na kari maram gi lokthokpa ngamdri bano aduna athuba matam da ai si am ware hingbada ware aspa jina loina ba khoi wa halabanina athuba matam da khoi Manipur da thambiri ba aspa se lokthokpiu disturb area lauri ba se handokpiu haiba sini ma hoina ngasi tawjari se Manipur State Cooperative Bank Limited ki taramatoi suba branch ngasi Yaripokta Social Welfare Minister Nemsa Kipgen na hangdokre Thawramadu da MLA ke Meghachandra amadi corporation gi Principal Secretary Jai Sri Ram Thangana maru oi mioi sing oina saruk yakhe Minister Nemsa Kipgen na bank staff singna customer singbu fajaba wahi wata sijinnaduna makhoi gi pukning pen na ba honagadabani customer singna su bank ta corporation piduna punna chawkhat minana ba honagadabani loan lawraga singbagi hainabi thambiyu haiki
भारत सरकार अमदी NSCN-IM अनि की मरक्ता सानरीबा शांति की वारीना मणिपुर की अपुनबगे सक्तमदा कायरकपा याबगी फिबमदा लाकपा अमदी हंदक सिटीजनशिप अमेंडमेंट बिल 2013 पास तौनबा हनारकपा असिना नॉर्थ ईस्ट लैरिबा अपिकपा स्टेट सिंगदा ओइरकपा याबा फिबम सिंग खनाबा था सिगे तांग कुंथ्रादा मणिपुर प्रदेश कांग्रेस कमिटी न सिंधुना कांग्रेस भवनदा मियामगी ओइबा प्रोटेस्ट मीटिंग अमा पांगथोकदौरे कांग्रेस भवन दा पांगथोकपा पाउगी मिफम अमदा फ्रेमवर्क एग्रीमेंट बिटवीन NSCN-IM एंड इंडियन गवर्नमेंट हाइबसिगी मातांगदा सेमखिबा स्टेट लेवल सब कमिटी के चेयरमैन MLA के रंजितना BJP ने लुसिंगबा NDA गवर्नमेंट की प्राइम मिनिस्टर होम मिनिस्टर अमदी BJP के प्रेसिडेंट अमित शाहदा मणिपुर के ngमखै कायदनबा कायारक हन्ना हाइबदा मखोइना इंडिया गवर्नमेंट की अथॉरिटी नतबसिंगना फ्रेमवर्क एग्रीमेंट की मातांगदा फोंगदोकपा वाफम कनामतने लौबिगनु फोंगदोखरगा हंदक RN रबिना मणिपुर की अपुनबगी सक्तम कायबा याबा वाफम कया फोंगदोखिबा असिना मणिपुर लैरिबा तोंगान तोंगान बा वखलोल मानबा पॉलिटिकल पार्टीज अमदी मणिपुर मियाम थासिगी तांग कुंथ्रादा पांगथोकदौरिबा प्रोटेस्ट मीटिंग असिदा सरुक याबिदुना मियाम पुन्ना वरेप अमा लौमिन्ना हौरासी फोंगदोखे NSCN-IM ना मणिपुर से मवोंग अमा नत्रगा अमदा थुगाइनबा होनरे हाइबसी अखोय हुजी लोइनम ता फोंगरबा ngakतनी सिगुम्बा मवोंग अमा नत्रगा मवोंग अमदा थुगाइनबा होनरपसिदा सेंटर दा लैरिबा BJP ना मसिदा फोंगना अदि मतेंग पांगबा मानबा पोटसि लाकांदा अखोय तुमिन लैबगी मतमदु नत्रे इरांग सागनबगी फंबा नते मणिपुर की इंटीग्रिटी मणिपुर कायदनबगी दमक्ता बसिगी मिफमसि MPCC की थ्रुदगी पांगथोकजबनी अदुना हारिबा मिफमसिदा मणिपुर की प्रजा खुदिंगमक सरुक याबिनबगी दमक्ता मीडिया की खुथांगदा MPCC की साइटगी इनवाइट तौजरी ngasi paumisinga unaba aduda MP Dr. Timanya ex MLA RK Anand ex MLA Dr. NG Bijoy amade ex MLA T Mangi Babusu saruk yakhi Mahairoi singi hak pinana bal engakta taksinba oina sangsinba khongjangda leikhidraba athauba ahum boning singduna chatharakiba handak sahigi kunmapanlak suba students emancipation day Mahairoi singi hak kanba numit ngasi moirang multipurpose higher secondary school da laiba athauba ahum gi khubamda leisukatuna pangthokre Mahairoi kayana saruk yakiba tharom aduda MSU mayailoi sangi president Manjit Sarangthem MSU Bisnupur की थौपुबा सिंह MKIL के वाइस प्रेसिडेंट लौरेंबम गानबीना सिंहबा मियोय कयाना सरुक याखी MSU के प्रेसिडेंट मंजित सरंगथेमना 1953 के सेप्टेम्बर 19 दा मोइरांग मल्टीपर्पस हायर सेकेंडरी स्कूल के फंगफम थोकपा ओट अपा सिंह पीननबा मतम अदुगी लेंगाकता हाइजबदा पिरक्तबदगे माहिरोय सिंहना अकनबा खोंजंग चंगसिनबदा पुलिसना मखोयबु लक्सिनबा हनबदा निंगथौ खोंगदगी माहिरोय हाउबिजम इबोहल कौबा मियोय अमा नोंमैना पानबदगी लेखिदे Mahairoi amal laikhidraba matungda school adugi awat apasing piraktabadagi 1958 gi May 16 khongjang makhatana changsinbada numidang athengmada Mahairoi manga police na phaki Mahairoi singna lairiba lokapta nongmai kapsindona urik khinbam khelen amasung kumam sarat punsi longki Manipur da lairiba Mahairoi singi phangpham thokpa hak phanglibra haibasi punna khangjin minaba mathau tare aikhoi gi phangpham thokpa hak kaya matam chana phangbangamdana lakli haiki कोई कुदिंग माना कंगे कोई कुदिंग मकी लेकाई लेकाई द लेबर स्कूल सिंग दो फलांग सेगाइबा ओगाइबा ओजा वाट पकी पकल मखा कया गे वाट पदन थल्लबा असिगुम कया सिगे मरक तंगसी कोई न मही तमनी बसे करम माले मी गसी IT की जुग से दो इंफॉर्मेशन टेक्नोलॉजी की जुग से दो मान लगी होमलैंड दिबा ग्लोबलाइजेशन की जीरस द माना बा जीरो न माले मी लेबाक से दो कोई न था माना न पुखत पंगम गुदर नाम से गसी की मही रोई नाइन बो हम बम खक चंग Nupi amang ngasi accident thokpada laikhidrabi nupi adudi kata sinliu gangmai sahi taramapal apokpa kanamsung gangmai None district longkhoi goitang khopumdagini mahak hauzik langol tarungda laibani ngasi ayuk pung 8 makhairom taba matamda langol tarungda laiba RNB Church manakta motorcycle amana thomlambadagi laikhidabani Laikhidrabi katasin liu gangmaina mahaki mamanabi amaga ising sopa thorakpada thaudok asi thokibani accident hek thokpaga katasin liu gangmai Rims hospital da pukhatki mahaki koki sarukta sokpana maram oiduna mahak laikhidabani accident aduda senari ba motorcycle thauba ganing rongmai sahi kunthanipal apokpa gaining pau rongmai tarung guigai longdagini haire mahakna tharokpa motorcycle MN01 D4719 police na lokhat khre katasin liu gangmai lising ani tarani thoki October thada ZUF ki kadar kharana rap tawkhiba aduda victim oiribi amasuni matam aduda mahak sahi tarahumdoi khakta suringai matamdani thaudok aduga mari lenana ngasi Manipur High Court ta case hearing sulairi bani haire
Rongmai Lufamgi President Panti Golmaina Manipur da nupi angang da chathaba thogdok kaya thokre thogdok sing adugi manungda ngasigi accident asida laikhidrabi nupi asisu amani nupi angang da chathaba crime kaya matam chana case loisin biram labadi laikhidrabi nupi maza asigi punsida nungai ba phawrum gadabani mangon da thokiba nungai taba thogdok adugi waroisin khangdana punsi lomkhiba haibasi pumnamakna nungai taba phawi mari leinaba singna nupi angang da chathaba crime athobada loisinduna ain gi oba jairak bibiyo haiki Report a trial kya rape victim kya lebak thiraba domestic violence all kinds of discrimination against women crime against women asida asikaba law se delay tawdaduna asikaba asumba wazia se thuna tawbiu haibsi ngasigi thodo asiga mari leinana phongdok sabi Ayi Balup Assam Hozai na sindunang ngasi kesi mangang na iba barapani kongbal pa na biographic volume 2 amadi thangjam amargi sumthang nongthang saireng lairik loina na yai pareng kauba karbi anglonggit journal amasu phongkhrei ngasigi thoromgi sargom oina saireng saidinaba amasu pangthoki haujuk marakthana break amatang laujari Chilchil campus is located at Kangatongwe. Chilchil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open. Imphal Valley Academy Co-Education, Khari, Imphal West District. Admission open for Class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilet, transport Imphal Valley Academy, canteen, playground and separate classroom. Admission open for 11 Science and Humanities, Brilliant School, Malom to Lihal Makha. Forms available from 26 May at New Campus, Malom and Old Campus, Uripok. Sunday open. A school committed to nourish and mold students in the right shape. Dedicated management and faculty. Congratulations to our students Lucky Son Ningthozam, the second position holder in Science stream in the Higher Secondary Examination 2018. Baba. Quick zone gidi tatatis college di. Mamal suma pang kuding jam manek yo suma ngaro pista salaw nina. Ado suma tagta superlink footing gi offer me amon piri sidi. Tas electric rang no sin bagum na yoti sin bayar. Dudi sana gi mohut yang na sin bayar. Jolip 100% natural syrup. Amasung capsule. Yu thakpadagi oipa awaba chaitheng hakjangi liver soglakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oza singna exam gi sem saba matamda yamna mating pangbiki amadi coaching center asigi exam tips, regular mock test, suggestion amadi study material yamna chanaki. HSLC exam asi thagadaba satra singna topper oigi higher gati matanga chunaraba coaching centers da miyana thajaba thambiu. I'm Selena Kaisam and I am a commission. With grace and support, I have been able to secure first position in science stream in the council exam 2018. Aina kometa changa kiwase asagi school atai siga khetnaba nagi 11 and 12 standard ki students sing tungan ba floor da thamak strict atmosphere thamak pa personality development ki extracurricular activities kaya ma participate ta hon ba faculty of teachers ki quality khenarak pa adu sing na zo ai kometa changa kibene such an institution asigumba gi achiever am oirak pa haise it is a huge sense of pride for me. Be a commission today, excel tomorrow. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupamarol Loktak Industry, Industrial State, Takiel da contact to view. Break itong dataram na oksa pangaloy na muka na makhataba pau pizari. Communal oiba video share tauruba prajagi convener Laisonbam Irendro numit tara mangani judicial custody da remand pikre atopa mioi taruk na lupa lising mga mangagi security bonda bel pikre
थासिगी तांकुन मंगादा सोशल मीडिया की कुथांगदा अकनबा लोल सिजिन्नदुना किहलकिबा शेयर तौरुबगी नॉन मणिपुरी अहुम मैतै अहुम अमदी प्रजा के कन्वेनर लेचोनबम इरेंद्रो मणिपुर पुलिसना फाजिंदुना पुलिस कस्टडीदा थमलखिबनी मखोइबु ngasi चाइरापता लेबा CJM इम्फाल वेस्ट लांखनपाव तोनसिंगी कोर्टा पुथोखि मियोय तरुक अदु मसा मसागी लीगल काउंसिल सिंगना बेल पिबिनबा हाइजरकपदगी जजना अयाबा पिखि लेचोनबम इरेंद्रोगी ओइनदी लीगल काउंसिल लौदबगा लोइनना बेल पिबिनबा हाइजखिदे जुडिशियल कस्टडी रिमांड लौथोकलबा मतुंगदा इरेंद्रोना पाउमिसिंगदा वीडियो अदु थागलखिबा मरु ओइबा मियोय फाबा ngamdraga lamdamsida lairiba miyoy sing phaba haibasi ikainingaini mahak achumba pami achumbagi damak lepkani samarak oirabasu manipur imagi damak jail da changbada karisu kaide haikhi lai thajaroi ai unconditionally release tobiu sarkar sina wa mache tangang ba ade Zimbabwe the people men the Gihona lady. High video see Semaiba Moi Taruk to the House for Padri Aduga, shared over Gambu, the puzzle like a look up the Tamisha, Lebaxi Yama, Soiva Bodney, other man Dijoning is here. Justice have a poche, Lebaxi the Pornaba Yam to one of you. खुराई केंद्र के MLA L सुसिंद्रोना केंद्र असिगी तोंगान तोंगान बा चौखा थौरांगी थबक सिंग पाइखलकपदा थंगनरीबा केंद्र की मियोय सिंगना अयतपा अपन पिरकपबु यानिंगदबा फोंगतोक्तुना ngasi कोंगपाल सिंगांगम लेकाय अमदि कोंखाम लेकाय गी मियामना टीवी टावर ममांगदा वकत मिफम फमख्रे वकत मिफम अदुदा सरुक याखिबी खुराई चिंगांगम लेकाय ग्राम पंचायत की प्रधान एल कानन बलाना केंद्र असिगी MLA ना लंबी थोंग अमदि इरम नला सेमगलकपदा थंगनरीबा केंद्र गे मियोय सिंगना अयतपा अपन पिरकलिबा असि तौबिगनु MLA ना सेमगत सागलकलिबा असि केंद्र असि खकी नते फोंगदोखि हंदक यूनाइटेड कमिटी मणिपुर UCM गी लिसिंग अनि तरा निपाल दगी लिसिंग अनि कुनमाथोय फावबा नौना थौपुगदब सिंखलकपदा पांदमगी लैसेम्बा लमाबाबु फाइनेंस सेक्रेटरी अदुगा रोशनी कांता तखेलसाना एक्सटर्नल अफेयर सेक्रेटरी ओइना खलकपबु हराउ तयाम्बा फोंगदोक्तुना मखोय अनि ओकपगी थौरम अमा ngasi वांखै खुनौ सोबम लेकायदा लैबा नुपी खुनाय कनबा लुप कंगलैपाकी ऑफिस ता पांगथोखरे थौरम अदुदा पांदमगी प्रेसिडेंट युमनामचा दिलीप कुमार अमसुंग नुपी खुनाय कनबा लुप की प्रेसिडेंट एम प्रेमिला लैमना मरु ओइबा मिथुंगलेन सिंग ओइकी नुपी खुनाय कनबलुपना सिंदुना पांगथोखिबा थौरम अदुदा वांगांगलादुना युमनामचा दिलीप कुमारना पांदम हाइबर ऑर्गेनाइजेशन असि इरमदा मसिदा लैरिबा नुपी खुनाय असिबु कदोमदा सोइखिगदगे हाइना सेनारिबा ऑर्गेनाइजेशन अमनी असिगुम्बा ऑर्गेनाइजेशन असिगी मिहुत अनि UCM गी थौपुनबा खलकपा हाइबसि चाउथोकचानिंगाइनी लोइनना कथोकपा अमदि निंहनबा लैतना लैपाक मियामगी थबक सोइदना तौरकनबसु याइफा पाउजेल पिखि crime singa si control to na mu nei ba police department na kajin ko ya yung ma thok to ma ma ta de gi asi kum ri a ho ba se ma si men thana mu ta ta ne ba asi mu fi kunai ka mu fi ma volunteer sin se song thok asi mo ko na je ri Uripok Khwai Nambul Mapal Dalaiba Universal Friendship Organization UFO gi Academy da Solar Grid Roof Power Plant ama Deputy Chief Minister Waijoy Kumar na sangakre 5 kilowatt asigi sangabagi thoramda manireda gi director L Manglem Sajjal Academy Uripok ki president Y Rameswar Mitai susaruk yakhi manireda gi director L Manglem na hojik Manipur da maigi phivam yamna phare harabasu arembada mai sizinaduna manghanba tawroidabani ngasi sangariba solar grid roof power plant asidagi ahenba income lakhanduna academy asigi chawkha thawrangi thabak paikhatpada choba mateng oigani haiki Deputy Chief Minister Waijoy Kumar na Uripok Kendra da lairiba club community hall singda sigumba plan sing tawnana ba khonagani ngasi mahang na Uripok panchayat maning laikhorem bilaikai gi lairak mai thanana ba electric wire lainana ba cell gi mateng supi ba galoina na LED bulb kaya su academy da khutsinakhi community hall club sing even private house legadi patuna sin we agadi aiba mayam sinaga rooftop ki solar panel sing rooftop ta thamuga Uripok dari bawah kedemokrasi lalenba masih pergi partai. Amarom da Uripok ahan temlekai community hall da su 5 kilowatt ke solar grid roof power plant amasu sangaki sangabagi thorom ga mari lenana Deputy Chief Minister Waijoy Kumar na plant asina 9 watt ki bulb marfudi irai laina salaibang amgani plant asidagi ahen ba maidagi fanglakpa income na laikai club ki chawkha thorangi thabak paikhatpada achauba mateng amadi oiragani haiki Satkiba tang kunmari ki numidang pung taret lom taba matamda khongjom gi sangai khongda masak khangdaba kar amana thomlambadagi laikhidraba manaw bimi si de jenaba gari adu phaduna ain gi obe chairak piu hainanga si khongjom da lamdam adom gi miyam na wakat mifam chathakre
Misi adugi matang da sarkar na khudak ta mityang sangbiyu mari leina basing na sumateng pangbiyu sarkar na mityang sangbidrabadi JSC semdu na khongjang jangsilagani haina wakat mifam aduda saruk yari binupi amana phongdorakhi Suranga kalapa matam da gari na thumda piramaga hanna tumna yangam na han gi bamiyo yese athu matam da sarkar na thopiu police ki mai kai da gijo masibu athu matam da thopi duna masigi manau gi mu manung da tariba masa masu da tariba awana sibu stage da sarkar gi mai kai da gijo mating pangbiyu Wazala scheme gi makhada kana bafang halaba miyam ga Bharat ki Prime Minister Narendra Modi ga haktheng nana wari sanabagi thauram miyam da yanghan bagi thauram amangasi ibuda Wangbrel Community Hall akampata pangthokre MSRBD Gas Indian Service na sinduna pangthokiba thauram aduda Uchekon Nongsup ki Jila Parishad Seram Niken Khongman Gram Panchayat ki Pradhan M Nungsirai Devi MSRBD Gas Indian ki proprietor J Robindro Sharma MS Basikong Indian Service Gramin Vista ki proprietor Waikom Santa amadi tongan ba Gram Panchayat ki Pradhan kayana saruk yaki Amaromda MS Basikong Indian Gramin District na susinduna Thongju Kendra gi manung dalay ba tongan ba Gram Panchayat singdagi khangal aba miyoy kun mga da lem na gas connection pibagi thauram amasu pangthoki Haukiba thangju nimita Central Board of Secondary Education ki Class 12 Science ki haidokiba parikya da Manipur gi oina khwaidagi wangna mark phangba mahairoi singi manungda Maria Montessori Senior School koirenga gi mahairoi Somnath Khaidem su ama oiramlei Mahakna mark samanga ki manungda chamri marfu humdoi chada marfudra taruk dasmik taruk phangduna mark khwaidagi wangna phangba mahairoi singi manungda ama oire Maibia Gas Distributor Agency Moirangi Makhada Thanga Kendra gi manung dalaiba imung chahum humpuda lemna gas connection pibagi tharam ama kaiden phabida laiba Thanga Kendra gi MLA Tongbram Robindro gi yumda pangthokre tharam aduda Maibia Gas Distributor Agency Moirangi official kayasu saruk yakhe MLA T Robindro na phangauda ba imung singisu gas connection Panana bahon aminasi Kendra asigi manung dalaiba Government High School da handaki class 10 gi parikya da first division da mai paklaklaba mahairoi singda mahaki maikai dagi laptop amamam piragani haiki Indian Red Cross Society Manipur gi project asagi mangal hauragani hairi MJ Avenue da laiba society asigi office ta pangthokpa pawgi mifum amada Manipur State ki Honorary General Secretary Dr. Y Mohena project asi Imphal East West Thobal amadi Bisnupur da paikhatpani ahanba tangkaki oina kanglop ahumda nongmaiga muknaba HIV/AIDS cancer ka loina na hingliba singda mateng pigani ani suba tangkaki oina May 19 dagi June 3 phawba form thagani June 15 da form thajinbagi aroiba matam oigani Project asi International Committee of Red Cross samadi Indian Red Cross Society National Headquarters ki makhada paikhatpani ahanba tangkakta lupali sing nifunithoi pikhiba adu ani suba tangkaki oina lupali sing nifunipal oiragani haiki Lukram Lairag Youth Club na sinduna Manipur Board na lauba handaki class 10 examination da Manipur pumbagi makok thonglakrabi yaipabi mayangbam okpagi tharam ama club asida pangthokre Tharamadu da Pasoi Kendragi MLA AK Mirabai Khangabo Kendragi MLA Orambi Olandhoni Lamjau Tongba Gram Panchayat ki Pradhan A Susila Lukram Lairag Youth Club ki President Soibam Ranbir Saruk Yaki MLA AK Mirabai na Manipur nupi khunaida lamjing tharakpa nupa singna nisagi ipakta tauduna mangsilagliba asidagi lekai ki club organization singna miyam changba matam oire haiki House Oilga Sumaina, Apava Administrator Mayama Tolekle Halaga, Manipur se, Sana Lebak Manipur, Hybermipon, se, Chana, Nungaya Pana, take the Kaidana, Lemga Chokar Pada, Lamjen, Yang, Sana Bonavada, Makogi Yang, talented Oiva, Yang energetic Oiva Police, Mayam Jinduputo Halaga, Lamdama se, Apava, what the part of Lamda Mama, we had Bangam Nava Puna, I go Angamba Mating Bangsi. Ivam na Supreme Court ta fact encounter ga mari lainana thangat ki ba case amaga mari lainana CBI na thigali ba asida National Human Rights Commission ge investigation team sumateng pangnana ba khangan ki ba asida investigation ge awang ba standard adu ngakna satpina ba Ivam na commission ge digida taksin kre Association ge secretary na pisin ki ba cherol aduda haurakpa matamda commission ge officer singna thawa yauna yawbirami adubo hojikti commission ge team hanagi mawong da lauraktre chayol amagi manungda CBI officer sing unaduna kadai yaure haibadu khangnana ba khaktang honare
thawong asimakti Supreme Court na laikiba miyang adumakti nate victim gi imung manung na Supreme Court ki order taram na okiba asigi maramdi National Human Rights Commission yaurabadi CRPC gi 161 statement lawba asi midna uba sakhi ama oina lawgani statement asi lauraba matung ara laibasing khudakta phagani haibasini aduba hauzik commission gi timda tapthaba numit khudingi investigation da yauraktaba asi yamna laibak thibani haire Manipur State Panchayat Parishad ki Executive Committee ki ngasi pangthokiba mifamna NGNREGS lising anitara nipal taramapal gi ahanba installment ki oina lupa crore samatara mga 10 suina mari April mga da center na state ta pirakhiba ngasi phawa state na release tawdaba thawong kupna khana baga loinana June 8 phawa sel thaduk trabadi khongjang jangsinaba warep lauragani haire Imphal Municipal Corporation gi uripok one number 6 ki oina thangja numit khudingi khana minasi numit haina mingthonduna Ward Development Committee amadi one number 6 ki miyamga unabagi numit ama thamlagani haina Ward Development Committee one number 6 ki chairperson Tarangbam Indrajit mitaina phongdorakli Uripok ahan themlaikai dalaiba committee asige office ta pangthokiba paugi mifum amada ward number 6 ki manung dalaiba miyamgi yenglaga ningthaukaba nimitagi irai phauba ayuk pung 10 dagi nungthil pung 3 phauba office hangani miyamna ward certificate that certificate na singba darkar laiba che chang ward development committee ki office ta laktuna lawba yabagi khudong chaba su lairagani haiki Lamdeng Khunok Dalaiba Bhuvan Technical and Skill Development Private Limited ki makhada Assistant Electrician Training Loiraba Miyoi Lumdoi ngasi Bengaluru ki damag Imphal thadokre tha ahom gi training loiraba matungda Miyoi kun Thomdoi Bengaluru gi Crown Electromechanical Private Limited ta Bharat Sarkar gi PMKVY ki project ki makhada sponsor tawduna thabak tawrugadabani hairi Manipur da numit khudingi sangsilakliba mitop sing government na athubada thingu social media da thagalakpa video na maram oiraga police na phajin kiba yellow missing condition amata yaudana thadok na ba reformist students friend na wangjing kaital da miyam ga loina na khongjang sinkre lambi tangkhai thingduna sangsin kiba khongjang aduna mitop singdagi potchai leiba leblasi mitop ta vara sandokpa amadi lam yonba yaroi haiba warol sing sizinaki Front asigi Finance Secretary Amarjit Ningthaujana government yauna mitop sing changlakpa thingnana ba khona ringai chairakta social media ge khuthangda kanglop masel gi marakta irang thokpa yaba video thadorakpa asi yamna laibak thibani thokdok asita hakthengnana chenariba sing phadona chairak pibagi mutta maral laitaba sing phajinbagi thawong yaningde haiki atu madamda yellow mi kanaba bill pass tawduna thabakta konthuk kadabani toidana hagiba social media da Kalum mesin irang thok pe aba video thagala kiba mioi thadonga chenana phakiba mioi taruk miam damasa khangan duna phari busing adu kana kana noi badu lengang na atu mutam miam khang sakta kada Korohan by Handloom and Handicraft Cooperative Society Arapti Awang Laikai na Development Commissioner Handicrafts ki makhada anirak subo oina KABY scheme ki makhada self help group ki mobilization camp amasung awareness thoram ama Basikong Kongba Irong Community Hall da pangthokre thoram aduda Basikong Gram Panchayat ki upapradhan N Naubi Manipur Rural Bank Kongba branch ki assistant manager TS Inautombi su saruk yaki Oinam Kandragi Manung Sanna Tabul Kungangda Itai Lokongi Pibam Hena Pagalagani Haina Water Resources Minister L. Dikona Fongdorakli Ngasi Tabul Maninglaikai National Rural Drinking Water Program gi makhada lupa lak marfu sangna sagadaba water supply scheme gi urep uyung Water Resources Minister L. Dikona tamkre thoramaduda Manipur Pollution Control Board ki Chairman L. Radha Kishore PSED Bisnupur gi Executive Engineer L. Gokul Chandra Susaruk Yaki Radha Kishore na water supply scheme asi chaliba sahi asigi manung da loisenduna miyamda khusinna ba khonagani masida miyamna sumateng pangbiu haike Minister L. Dikona lising ani kunithoi fabagi manung da yumthong khoding thaknana ba aphaba ising phanganna ba scheme singa si paikhat pani scheme sing matam chana loisin mangamnana ba local body amadi miyamna mateng pangbiu haike masida not only water supply irrigation facility should undergo machine area sida maximum irrigation facility should be get over here by Chief Minister to
Leo Club District 322D gi District President Akash Burana Lusingba Kangbu amana official visit on lakpada Lions Club of Thobal amasung Leo Club of Thobal na Khatri Sanglen Thobal da harau tayam na okre thoramadu da Dr. KS Manglem Leo Club Thobal gi President Rosan Soibam su saruk yaki Thasigi tangkuntra phauba Myanmar gi takmu de laiba New Style Cafe da pangthokadaba Friendship Art Camp ta saruk yagadaba Manipur gi nupi artist Mari yauba mioi tarama palna sangba kangbu amangasi MSRTC Complex tagi MJU gi President in charge K Saros Kumar na lam thakre Senior artist Maibam Maningona Manipur gi saliba artist tarama pal asina mafam aduda Myanmar gi artist nipan ga loinana lai yekpa amadi mitam sabagi matangda workshop pangthok lugani hairi Kunjak Pamzila Parisad member Thangjam Angaubi amadi Harau Rau Tangkham Gram Panchayat ki Pradhan L Kulachandra gi mijeng makhada Harau Rau amadi Tangkham gi sarukta seliba Kongbatu rel gi kilometer tararam sangba mafamasi tengthokpaga loinana Torban Singh thongatpagi thabak haukre Tangkham dagi NG Brajamohan Kauba Lawmi amana phongdorakpada sahi tararom turel gi saruk asi phumjinduna leibadagi Konupat Lampel amadi atay mafam kaya da isaw thoktuna lawpan banga dana lakhiba do handak paikhat liba turel khongnung tengba amadi torban thonjinbagi thabak asina isawgi awaba ko hanmangam lagani haiki sahi asigi mas kunipanda Adet College Taru Government Full-Fledged Government College oina lauthokraba matungda tha ani helaklaba fawba administrative order phangnadana leiriba asi governing body na tawhanbani haina Thambal Mari College gi teaching non teaching staff singna wakat mifam chathabaga loinana oinam gi akoibada khongsat amasu satkre khongjang aduna college asi sendan pham onthokpiganu administrative order thengtha hanganu cabinet ki wareb ikai khumnau haina dabi tawki College asigi oza bana government ki oza ama oiragani haina nungairu raba matam sida oithok loidabagi phibam da leire governing body na hojik chathariba thawonga si atopa college singna su matau tamlakpa yana leire college ki principal na thokliba oza singi list asi chanaba yaroi conversion tawkraba oza singi punsi kanbiu haiki View hariba governing body sina tengkhang kaya da akhoi gi administrative order thokpa thingiba se masi tawhundana ba mayam gi cooperation jo akhoi nibo oina akhoi release asarure akhoi huji mokhoi gi office ani ji akhoi employee association solonjan jargani karigumba masi moina thayeng thugai biram taraba madugi apapata daita moina loina pugadabani Ngasi ayuk More Commando na UNLF ki kadar ama More gi Sunrise Ground manatagi phare More police tagi phangba pauda phagatlaba mioi asigi maming Haurongbam Ranjit chahi nifu apokpa zila kaibi loksang khongdagi ni haire Manipur Commission for Protection of Child Rights na National Commission for Protection of Child Rights ka khosamna duna district level gi oiba child rights ke awareness thorum ama district training center hall tuibong Churachandpur da pangthokre thorum aduda Manipur Commission for Protection of Child Rights ke chairperson Sumati Balaning Thaujam member secretary CS Navachandra DC Churachandpur Syamlal Punia susar yakhi JJ Act amasung Pokso Act ki matangda Dr. CH Narendra Advocate Thiam Raj Kishore amasung Sapam Dilip na resource person oina wangangki Kuntares Suba sector gi mijeng makhada Tinghat Battalion Assam Rifles Sinduna Ayus Layeng gi awareness campaign ama Singhat tangasi pangthokre thorom aduda Singhat Kendra gi MLA GS Haupo Ayus ke additional director Dr. M Samjai Susar Yaki Thoram sigi sargom oina Ayus ki doctor team amana lemna layeng bagi camp supang thoki camp aduda mioi chani palom punan layeng ki District Health Society Senapati na sinduna intensified diarrhea control fortnight thoram Senapati ki kato maida hokre hokdopagi thoram da ADM Senapati KS Lalmani DPO Senapati Miranda amasung CMO Senapati Dr. Loli Mausu saruk yakhi KS Lalmani na khongham bagi laina asi hygienic oidaba punsi mahing na thokhanbani district asgi school khudingma campaign asi yongna na bahotna bada health worker amadi village authority khudingmang na saugat pinaba appeal tawki Dr. APJ Abdul Kalam International Award lising anitara nipal phangakraba H Kainahal Memorial English School langmaidong ki principal Huidrom Jiten ngasi school asigi mahiroi amasung oja singna harau tayamna okre mahakna mahi masing tambagi lamda lauriba thaudang sakhangbo oina mana asi pirakpani hanasu national amadi international award kayamarum phangkhre haire
Thanga Kendra gi manung sanba Kairen Phabi amadi Thangalawai makhal amatagi nisa sisinaba amadi yonba yaroi haiduna ngarang Kairen Phabi amadi Thangalawai gi akoibada maira gi khongsat ama satkhre Maira paibi lup kayana saruk yakiba maira khongsat adu Kairen Phabi dagi hauraga Thangalawai yoraba matungda amuk halaklaga moirang kuno block lamkhai phawba satluraba matung Kairen Phabi kaithel da lamthungpham oike khongsat aduda nisa saba amadi yonba yaroi haiba kholau kaya sulauki Miyoi ama mangkre mahaki maming thoksom Dayananda Elias Boy Kawi chawrakna chahi kunthani palrom sure mahak mantri pukrigi Bishop House manak dagi laikhidraba TS Birendrogi machanupani mahak ngarang ayuk walking sat kipedagi chatkani haina mayum dagi thokibedagi hanjilaktabani miyoi asi phut mangarom wangi masanoi masam mui amasung tele kulai kuchuni amasung mamai koidanai Mahakna thok matamda amobama sugi track pen ama amobama sugi zipper shirt amasung amobama sugi khongum ama tongki kanagumana mahak thengnabi rabadi manak nakpa police station natraga mahaki loina bi thoksom ongbi jina devi natraga mobile number sing 7628903625 9830805448 natraga 8974111196 ta pau pibiyo haire Thasigi kuntarukta pangthokiba Prague Cine Award North East Film Festival Guwahati da Sin Film Production gi Biz Gupta Laisramna story screenplay amasung direction piba film ise tamphada laisangthem tonthoina Best Actor Female mana fanglakle hairiba film asida Gokul athokpamsu Best Actor Male gi nominee sangkhibani Assamese film isuna National Award for Best Film Pangki lising anitara tarukta su tonthoina Prague Cine Award asimake Best Actress again amaksam gi Pat ki tharo dasu pangki Repertory of Wari Liba Manipurna Manipur gi mapalda pangthokpa Wari Liba Festival singi manungda khwaidagi sauba festival ama oiriba marirak suba Wari Liba Chairau Festival lisingani taranipal ngasi Assam gi Lanka da leba number 1 Ipol Pukri da leba Krishna Mandir gi mandapta loisin kre Haukiba me kunmari dagi hongna Repertory of Wari Liba Manipur nam asigi masaloisang Repertory of Wari Liba Brahmaputra Valley Branch hozai Assam ga punna kusamna duna pangthorakpani Wari Liba Festival asida Manipur dagi artist mari amadi Assam dagi punna tara humdoina saruk yakhi ngasi loisinna nimita Lanka gi Thorel Khuldagi Thoksom Kalimohon amadi Manipur gi Kongbadagi Konthokjam Kunjo anina wari likhi tharomduda Dr. Hizam Prem Kumar amadi Brahmaputra Valley Branch ki President Khetrimayum Bisnuna Tharom Mapusing Oiki aduga Repertory of Wari Liba Manipur gi Director Takhelambam Syam Kanhaina athoi beleng birakpa amasung Lailan Lakpam Sutri Kumar Singna akhanaba wangang loi oiki Saruk yakhibasingda sililang libasingi maikai dagi certificate amadi khodol pot piduna ikai khumnaba utki Nungba Government Higher Secondary School gi award passing athuba matamda mention bigani haina hokiba sahigi October 12 da Manipur gi Chief Minister N Biren Namia mamangda thajaba piram khiba adu thabakta onthok pidre haina Nungba Subdivision Joint Committee gi Secretary Blessing Rongmaina nungaitaba phongdorakle Manipur Sarkar amadi mari leinaba singda kayarak haijarabasu hojik phawba thabakta onthok pangamdre maru oina Higher Secondary School asigi oja award pa amadi chapchana transfer posting tawduna school asi ningthina takpi tambi hanba loinana School asigi hojik oiriba headmaster asi principal in charge oina hapinaba appeal tawrakle wafam sing asi thabakta onthokta taragadi National Highway 37 Imphal Jiri lambi lagliba megi tang kunthra dagi matam kaktana thingzilagani haire Highway block tawni government office loinamak block tawni madugi consequences loinamak to government na responsible logadabani hojik sanabagi paw amuk pizari Social Development Athletic Union Texam na sinduna tim kunmari na saruk yaduna Texam High School ground da sathariba ahanba SDAU trophy ki ngasi sanaki ba tongan match singda Lamjau FC na RPU Papalbu Panjal mari anida aduga Wanjit FC na PYC Sapambu Panjal manga sinoda maithiba pikre
Ibu Yaima Sumang Lila Sanglen that Salibata Sigi Taramanga Gitara Taruk Paba Numini Nasatakiba Hanba Manipur 5 League Champion Pro 5 Ta Tongan categories in the champion or Klaba Sanaroy Golmain Nanau Kabui L Vidya Sandra Amadi E Tondon Babu Ahal Bamdia Family Welfare Organization Kontozan Sinduna Taramna Okshay Thoramadu the Sanaroy Ahum Asigi Courts Oibatanatana Manipur 5 League convener Oidiba Nandai Bam Frankna Malem Gimafam Ataida Manipur Sakta Liba Asi Sanaroy Singani Maram Aduna Apava Sanaroy Singbu Miam na Pugning Togat Piu Amsung Saugat Piu Haiki Hauzik Makata Basanabagi Pau Sing Boyaning Tozamdagi Amok Pangbigani Ani Suba RKFT Shanghai Trophy Veteran Football Championship ki final da AYMFA Yaripok Amadi Basai Thangmipanga Sanaragani RK Person Developers Private Limited sponsor Toraga United Veteran Football Association Mapal Kangjibung da Sinduna Mamang Thagitang Amdagi Team Taramapal na Grumari Tongna Khaidokuna Imphal gi Mapal Kangjibung da Sanabo Hokiba Ani Suba RKFD Shanghai Trophy Veteran Football Championship ki ngasi sanakiba Ani Suba semi-final match ki Basai Thangmaipanna FC Imphal Kwa Kaithelbu penalty da goal taruk manga da maiti pituna final sangkre match asida team animangna apiba matamda goal amam chanaduna draw chatpadagi kicks from penalty mangna decide tobuda Basai Thangmaipanna FC Imphal Kwa Kaithelbu maiti ba pikhibani FC Imphal Kwa Kaithelgi apiba matamda sankhiba goal adu KS Krishnona match ki ani suba minita sankhi Basai Thangmaipangi goal aduna ke Khelianna match ki tarahumdai suba minita sankhibani kicks from penalty mark the sankhiba Basai Thangmaipangi goal singadu ke Khelen P Romes Gaipung Mo M KS Bonomali amadi M Devanandana sankhi match asida maiti khiba FC Imphal Kwa Kaithilgi kicks from penalty mark the sankhiba goal singaduna A Zayanta N Surasandra N Itosa amadi M Sam Sundarna sankhi ahanba semi-final match AYMFA Yaripokna BSAC Surasanpur bu penalty da goal taruk manga da maiti piduna final sangkhibani match asida team animangna apiba matamda goal amata sanaba ngamdabadagi kicks from penalty magna decide toboda AYMFA Yaripokna BSAC Surasanpur bu maiti pikhibani mai pakba AYMFA Yaripoki kicks from penalty mark the sankhiba goal singadu MD Abdul Hakim TH Ingobi K Ranjit MD Rahimuddin MD Ilyas Khan amadi MD Salamat na sankhibani match asida maiti khiba BSAC Surasanpur gi goal singaduna Stephen Mar T Ginkhalian KK Sat Nensuan Mung amadi James G Songtakna sankhi Sathariba championship asigi aroiba match tha sigi tang kuntra mathoida AYMFA Yaripok amadi Basai Thangmaipanga sanaragani Thobal District Cricket T20 League Knockout Tournament ki ngasi sanakhiba match sa CAL Lilong Masjid amadi All Amin Lilong mai pakre Manipur Cricket Association gi miyang makhada Thobal District Cricket Association na sinduna tha sikitang kuntaretagi team marina saruk yaduna luang sangmam gi luang pokpo cricket stadium da sanariba Thobal District Cricket T20 League Knockout Tournament ki ngasi sanakhiba ahanba match ta CAL Lilong Masjid na LCIC Marine Khulbu wicket marida maitiba pikhibani match asida LCIC Marine khunna tos ngamduna ahanba batting tokibada apiba over kunda wicket ahum turaga run Magatara Mari Lauki Masigi Pakhomda Anisuba betting Tokiba CAL Lilong Masajid Rodna over kunda wicket taruk turaga apiba target adu yauduna match si mai pakibani match asida LCIC Marine Khungi Sanaroi Mr Boboina out oidana ran humpumathoi lauduna man of the match takre tournament asigi anisuba match ki sanakibada alamen lilongna WIC wangkhembu ran humpuni maitiba pikre match asida alamen lilong na tos ngamduna ahan betting tokibada apibo over kunda wicket ahum turaga ransa maga humbutrani thoi lauki masigi pakhumda anis betting tokiba WIC wangkhemna over kunda wicket loina turaga ransa maga tara khak lauduna match asi maiti kibani match asida all amin lilong gi sanaroi samirna wicket ani amadi ran marfutruk lauduna man of the match takhe hayeng stadium asida LCIC Marine Khul amadi
WYC Wangkemga Sanagani Anisuba Metsta Alamin Nilong Amadi CAL Masazirot Sanagani Yumnam Kumno Epsina YDCL Pungdong Bambu Mighty Bapiduna Tarom de Shubatelo Joint Cooperative Farming Society Limited Trophy Lamlai Kendra Madi Kundrapong Kendra Village Wise Men's Open 7 Set Football Tournament Ki Final Sankre Eastern United Sporting Club na sinduna tha asigi tang ani tagi team kunipan group nipal thokna khaidokuna club asigi ground sathari ba tournament asigi ngasi sanakiba ahanba semi final match ta Yumnam Kuno FC na YDCL Pungtong Bambu goal ama sinoda maitiba piduna final sangkhibani Yumnam Kuno FC gi mai pakhibi goal adu pari na match ki nifu mari suba minita sankhi sathari ba tournament asigi ani suba semi final match hayeng nungtil pung ani tabada FC Lamlai amadi Bolero Sekta ga sanagani All Manipur Football Association gi ming makhada District Sports Association Kakching na sinduna tha asigi tang kuni thoi dagi team mangana saruk yaduna association asigi ground sariba anisuba ki SHT Kendra Singh Memorial Under 13 Boys 11 Invitation Football Tournament ki ngasi sanakiba ahanba match ta UBSM Mantakna SWC Karakpu goal mari sinoda maitiba pikre match sida mai pakiba UBSM Mantaki goal singadu Bikina goal ani Henry Amai Padam Zitna goal amamam sanki tournament asigi anisuba match ki sanakibada DYA Elang Khang Popina SAO Kakchingbu goal taruk amada maitiba pikre DYA Elang Khang Popigi mai pakiba goal singadu E Rustam na goal ahum P Lemana goal ama sanki atopa goal ani aduna Sau Kakchingi Sanroy N Abbas Amadi N Rohina on goal oina sankibani match asida matikiba SAO Kakchingi amatangarba goal aduna N Herozitna sanki Thagachari boyai hozik makhata na ngasi nongmagi oikiba inga sagi pau amuk phangbigani Directorate of Environment ki phangkiba ngasi goi ki inga samari nungjuki pauda khwaidigi sakiba Celsius degree 39.3 khwaidigi ingba Celsius degree 39.0 Nuksita yawa ising manilgi sang maximum da sada marifu tarataruk minimum da sada nipu nipal dasmik yang kai taruk okay Ngasigi nong sukiba kisang sino dasmik kunipal millimeter ni Housing aroi peda maru oiba pau amok Manipur Secretariat Services Association na taret super pe pinana bataksilladuna tabak lepagi khongjang jangsin ba hokre Police na akan ba saksal tawrang lokhat padagi illegal migrants sing Manipur da changlakpagi chang nem tharakle Diarrhea Laina control taunabagi thakai amasumna chathagadaba thauram ngasi Janems ki conference hall da health minister L Jayanta Kumar na hawdokre amadi kun suba maira pabi nimit thauram pangthokre luk kaya punsilaba madamda Manipur kanba ngamgani haiba wafam phongdoknakre ngasi oina dia STV na pizaba Manipuri pau matang asida losinjari miyang tabiriba pumna makpo amuka hana khurumjari